India da COVID-19 Tapna Tapna Shandorakpana Awang Nongpok Youshillakle, SIKKIM da COVID-19 case ama THENGNARE, Ministry of Health and Family Welfare gi COVID-19 dashboard ki matung inna, hauzik leibak asida punna COVID-19 gi active case, Chani Yankai Teret lady, leibak asida laichet asi Shandorakpadage, Delhi, Karnataka amadi Andhra Pradesh high alert laikre, hauzik leibak asigi oina Kerala na active case kwaidagi wang na leiba state oiri, Kerala da hauju COVID-19 ki active case humpumapan lady, Maharashtra da case nifumari layduna anishubada lady aduga Tamil Nadu da case kuntramari report tawduna ahumshubada lady case anauba sing thengnakiba state singi manungda Karnataka, Gujarat, Delhi, Haryana, Rajasthan amadi Sikkim yauri Indian Council of Medical Research ICMR amasong National Center for Disease Control NCDC gi official singna fongdorakpagi matung inna leibak asigi oina laichet asi haujuk fawda stable oiri laichet asi lakshan naba akanba surveillance chathari hairi amaromda noida dagi masagi chahi yankai manga surabin nupi ama COVID-19 positive or bathengnabadagi home quarantine tawduna thamkhre hairi Gautam Buddha Nagar gi Chief Medical Officer Narendra Kumar hai Nupi aduna numitara ni romgi mamangdagi train tongduna tongan ba mafamda chatluraba tungda May tara marida halakhibane mahak haujik home quarantine tawduna thambaga loinana imung manungi miyoi sing test tawnaba sample collection tawkre haire nakalamaramda COVID ki anova variant COVID NB181 amasong LF7 India da detect tawre haire INSACOG gi data gi matung inna hauzik fawada India ki COVID-19 gi NB181 amasong LF7 gi variant mari report tawkiba leire haire India da nauna thengnariba COVID variant asi World Health Organization na variants under monitoring VUM gi makada clarify tawduna thamkrabane variant asi variant of concern VOC natraga variant of interest VOI gi manung chandabana ka hena khudong thiningai di oide adubu haiba variant asi China amasung Asia gi tongan ba mafam kayada paktaknina sandorakhiba variant sing aduni hairi